Kuki ani nongmaiga konana fare. Ngasi ayu pung taruk tarakpadagi hauraduna numit yung pung taranthoi fauba tarasuba BSF tarasaruk kumon regiment chamaga maudraga humdoi CRPF amasung police ka kusamnaduna Churachandpurdagina Imphal faubagi marakta mobile check post ama hangdoktuna achat awoksing check tawbada Kuki macha ani country map point mapan ml ge magazine ama yauramba pistol amaga konana fare hari Faraba miyoising aduna Sanapati district New Kaithel Manbidagi James Haukip Chahinifu Apopa Ngulkhole Haukip amasung Churachandpurgi country made point mapan ml ki magazine ama yauramba pistol amaga konana fare hari Faraba miyoising aduna Sanapati district New Kaithel Manbidagi James Haukip Chahinifu Atopa Ngulkhole Haukip amasung Churachandpurgi tuibungdagi Samilen Dongel Apopa Helthong Kauri hai Mukhoy anigi manungda James Haukipna angabo machugi Scorpion MN01 K9493 thauraga Samile Dongelna mahaki nakalda famlaga Churachandpurromdagi S Kotlen khul tamna lakhibani Makhoyna tonglakhiba gari adu khamlaga check tawrubada magazine amaga konana nomai am si yauromkhibani